State asida Naga amasung Kuki furup anigi marakta thokliba ungkhatnaba asiga mari leina haukiba tha taruk rom asida police na FIR Marifumanga file tauke right chani tara mari chatakhe mi humfutara manga fakhe kunmari lekhidre amadi nifutare na asogapan nangki haina Manipur administration na compile toba report aman haide report asina hai furup anigi marakta thokliba ungkhatnaba asina maram oiraga irang thokanba maru oiba mafam manga security agency singna khangdokpa ngamkhiba sina irang ase mafam amakhatada thokpa nate haibasi mayek senglei chahi ase haugalakpa January thada irang thoktana ingna chikna leikhi ahanba thodok oina chahi asige February da Ukhrul district ke mafam amada irang thorakhi irang adu chahi asige March thada khangkan kansilakhi amade irang adu April tha fawba chatakhi irang adu namaram oiraga mafam kayada mi sokpagi report leikhi adu moinamal July thada di mi ama khaktamak asok apan nangki haina report asina makhatari